Kamjong district ki border village da refugee lising ani ga chama changjafam lawre refugee sing authority Khanghallamdana kem Thadoklaga Chatkhiba Yaonarakpadagi Kamjong gi Khunjasing Pennadre pawasi pandam pawsi dagi lokhatsavane Myanmar da hojik thogliba irang asina maram oidaga Myanmar dagi lanjenarakpa miyoi lising ani ga chama Kamjong district ki border village da changjafam piduna leire lanjenaraklaba miyoi sing asigi biometric registration tawbagi thabak chathabaga loinana Tengbanggi polam sing fanganana bohna rihaina kasom khulen block ki subdivisional officer orin ningsen na phongdorok le Myanmar dagi lanjen raglaba miyoi sing gi biometric registration tawbagi thabak chathariba siga mari leinana orin ningsen na hai Myanmar da thogliba irang asina maram oiraga refugee lising amaga chamapan Kamjong gi border village oiriba namle wangle kaka threat center amade choro jingso phai area da sangjafam pire Adubu Myanmar da thogliba irang asina kansilakpana maram oiraga me taraga humdoi amadi taraga mangada Myanmar dagi changsilakpa refugee chamaga marfu taret namli khulda yankhai tarena wangli khulda duga taraga mapanna kaka threat center da sangjafam piduna thamle haujik fawbagi oina Myanmar dagi changsilagliba refugee sing asigi biometric tawbagi thabak kanna paikhali haina phongdorok le relief camp da sangjafam lawduna leiriba miyoi amana phongdorokpada camp sing asida changjafam lawriba miyoi ayamba Nupi angang amade ahaloiraba miyoina ayambane kem asida electricity ising amade anaye yaurakpada awaba oibana kem asida leiriba sing asida humanitarian assistant PBU haina sumahagna appeal tawkhe nakal amaromda Myanmar dagi sangsilagliba refugee singbu changjafam piriba khulgi miyoi singna refugee camp sing asigi thabak thoram singda pendaba wafam kaya thamlakle Khunjasing gi matunginna kem asida leiriba miyoi chamaga taruk authority da pau pidana chatkibana Khunjasing da nungaitaba poe kem sing asida Khunjasing na angamba chana thangnaba polam mateng piri haiba wafam thamladuna Khunjasing asina kayam kuina tengbangi polam sing asi piba ngamgadoriba no haiba wafam lakle mari lainaba authority sing nasu kem sing asi matik chana sembagi mathakta medical facility thangnaba ising ningthina phanganbagi tangai fadaba lei haikhe refugee kem sing asida leiriba miyoi sing asi Burmese Baifai amade Kuki community ki miyoi sing oibana security ki akanba section thorang lakhutpagi mathakta border area sing asida ing tapa lehenba mathau tari haina su Khunjasing asina lainga ki pungning sing silagle